MDFI scam da Chennabasing Cheirak Pigani Haina KCP na Laothokhre MDFI Ponzi scam na uheliba phibam sing munna thijilaba matungda Kanglaipak Communist Party KCP ge Politburo Standing Committee na Ponzi scam asige Mastermind MD Nurul Haq amasung Co-culprit sing Khagokpam Yogeshwari Devi amasung Nongmaitem Sarmila Devi bu micham kaya ge punsi mangan ba miyoy sing ni Haina Laothokhre KCP Politburo Standing Committee ki Information and Public Relations Department ke Deputy Secretary M. Punsi Bamitay na press tatarok pachero lamada Mastermind Nurul Haq amasung Co-culprit sing Yogeshwari Devi amasung Sarmila Devi bu khudong saba hek phangbaga khwaidagi athuba matamda sibagi Cheirak piraga ni haide karigumba Ponzi scam asida Mastermind ge makubok Khagokpam khamba sing amasung brother-in-law Khagokpam nauba singhasu chenaram bathoklabade athuba matamda akanba Cheirak piraga ni haide lalolubasi na Ponzi scam asige thabak thauram singda thijinbagi thabak paikhalakpada mateng panglaktaba MDFI ge staff natraga Mastermind ge imung manung ge miyoy sing yawraklabade Politburo Standing Committee ge knowledge amasung approval lauraba matungda Cheirak pigani haire Manipur Development Financial Investment MDFI Ponzi scam gi matangda KCP na thijinbada phanglakiba singgi matangda palladuna haukiba chahi khara asida Manipur na maruoiba disaster ani mayok nakhe miyam na COVID laisat mayok nakiba masung atopa mana Ponzi scam singgi web adune masina micham lising kaya gi punsida chawna akaiba ohen khe Ponzi scam singna kanagi senpham kaya mangan khibage haibage chapsaba khangba ngamdrabasu lalhau lup asina chawrangna thigatpata tongan ba financial institution manga chenaba lupa Koti lising aniga chaniga yangkhairomdi oiba yai Ponzi scam singna khomgaliba senpham sing aduki matik yambana party asigi Politburo Standing Committee na institution manga gi manungdage Manipur Development Financial Investment MDFI gi mathakta thijinaba warep lauke thijinaba gi thabak adu party asigi Home Secretary wariba thauba mangangda sinaki haire Imphal gi Kaisampat Kaisam Laikai de headquarter oiduna MDFI gi mingda chalaiba scam asida yamna wana sahi supna thizilaba matung lupa koti kaya gi senfamda chenabani haiba khangba ngamkhe mathong maram khangdaba Ponzi scam MDFI ase khulakpam Nurul Haq alias MD Nurul Haq alias KH Sanayai mana Managing Director amasung Chairman oiraga Nongmaithem Sarmilan official oiba Managing Director amade atai masak khangdaba co-culprit oiduna chalaibani haiba khanglei MDFI ase Reserve Bank of India RBI ge non-banking financial companies ki list su yawram de loina na RBI ge regulatory framework ki provision ama hekta da register tawbasu oiramde MDFI ase Bombay Money Lenders Act 1946 ta matamama da register tawram labasu English ngani taraga mari gi January taraga taruk ke Government of Maharashtra ge Ordinance number 1 repeal tawkhre lalolup ki investigation team na unaduna wari sanaraki ba experts sing na hairakpada non-banking financial companies ta registration tawdavana MDFI ase India ki oiba legal context asu aina yade loina na mari leinaba regulatory framework na su yadaba mawongda salaibani haire report asigi matungina MDFI da tongan ba account hangduna lupa kote sahumgo humbudraga mangarom deposit tawkhre haire institute asigi oina Manipur da tongan ba branch kunga taruk hangduna thabak tawbada natana Silong Guwahati amasung Kolkata da su branch lay branch sing asi India government ke Ministry of Corporate Affairs ki makada register tawbani haire aduba athopa state sing asida hangliba branch sing ase host state sing da Ponzi scheme chathavane hangliba subsidiary branch sing ase Hallmark Commerce Private Limited amasung Manipur Finance and Investment Limited ki mingda hangdok panay matam kaya gi mamangda Manipur da salairagliba koti kaya gi chenaba Ponzi scam sing asida government ki makok thongba official sing na khanglavasu Mastermind sing dagi sel khara phangbadage yangsinbagi thabak amata lokhatabage singnaba chawna lay Ponzi scam asige Mastermind ase Chartered Accountant ni hainasu claim tawre adumoy na magmahaki maming adu Institute of Chartered Accountant of India gi official directory da yaude MDFI ge Mastermind unofficial managing director na Ponzi scam ase chalaibagi mawong asi thabak phangdaba lairik laisu haidaba naharol singbo recruit tawduna Tolop yamna piduna investor sing komanduna makoida incentive sing chawna pire thabak pigani haiduna recruit tawriba naha singda deposit target thamduna makoi bu nampuda investor sing komanduna awaba kaya supiri haina KCP Politburo Standing Committee ge cherolasina makhata na haire aroi bada tabi di bapum namak po thagat chare